ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯤꯕꯨ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯁꯤꯗꯩꯁꯤꯗ ꯄꯣꯏꯟꯠꯁꯦ ꯍꯧꯗꯣꯛꯄꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯔꯥꯡ ꯅꯍꯥꯟ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯃꯇꯝꯗ ꯂꯝꯕꯤ ꯆꯠꯄꯗ ꯑꯉꯥꯡꯈꯩ ꯄꯩꯁꯥ ꯌꯥꯝ ꯈꯥꯏꯗꯦ ꯑꯗꯨ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯗꯦ ꯃꯄꯨꯅ ꯄꯩꯁꯥ ꯄꯤꯔꯛꯏ ꯄꯤꯔꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯉꯥꯡꯉꯤꯕꯁꯤꯡꯁꯦ ꯁꯤꯁꯨ ꯈꯤꯇꯪ ꯈꯟꯊꯔꯒ ꯉꯥꯡꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯁꯠꯇ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯒꯦ ꯀꯨꯝꯍꯩ ꯑꯃ ꯂꯩꯖꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯩ ꯂꯩꯀꯣꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯔꯥꯡ ꯂꯩꯁꯠ ꯆꯨꯝꯅ ꯁꯥꯠꯃꯤꯟꯅꯕꯅꯤꯅ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩ ꯁꯥꯠꯄ ꯃꯇꯝꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯥꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯊꯝꯅꯒꯨꯝꯁꯤ ꯁꯤꯃꯇꯪ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯔꯒ ꯁꯤꯁꯨ ꯃꯌꯥꯝ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯇꯩꯔꯣꯟꯗ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯃꯤꯇꯩꯔꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯁꯤ ꯅꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯦꯒꯤ ꯇꯥꯡ 3 ꯍꯧꯔꯛꯇꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯁꯤ ꯇꯪꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯔꯤꯂꯤꯐ ꯀꯝꯗ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯕꯣꯠ ꯁꯥꯏꯠ 2ꯒꯤ 3ꯒꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯏꯪꯊꯔꯛꯑꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯈꯔ ꯇꯧꯔꯦ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯉꯥꯏꯅꯕꯗꯒꯤ ꯈꯔ ꯀꯣꯝꯊꯣꯛꯅꯗꯅ ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯤꯡꯁꯤ ꯏꯀꯣꯟ ꯀꯣꯟꯅ ꯃꯩꯇꯩꯒꯤ ꯐꯪꯁꯟꯁ ꯑꯃ ꯑꯩꯈꯣꯏ ꯇꯧꯔꯤꯕꯅꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯒꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯀꯨꯀꯤꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯤꯇꯩ ꯄꯥꯡꯒꯟ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯑꯇꯣꯞꯄ ꯁꯤꯛ ꯂꯩꯔꯤꯕ ꯑꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯐꯪꯁꯟ ꯂꯣꯏ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯁꯁꯤꯡ ꯃꯦ 3ꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯃꯤꯠ ꯀꯛꯑꯒ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯅꯒꯅꯨ ꯇꯧꯅꯕ ꯋꯥꯉꯥꯡꯗꯤ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯁꯦꯡꯇꯣꯛꯍꯧꯗꯕꯁꯨ ꯌꯥꯗꯕ ꯁꯦꯡꯇꯣꯛꯆꯒꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯆꯠꯆꯕꯗ ꯄꯩꯁꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯦꯔꯥꯁꯃꯦꯟ ꯄꯤꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯏꯆꯦꯟꯁꯤꯡ ꯅꯣꯏꯅ ꯃꯤꯅ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯨ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯦ ꯊꯣꯛꯍꯟꯗꯕꯅ ꯍꯦꯟꯅ ꯐꯩꯗꯅꯀꯣ ꯑꯉꯥꯡꯅꯤꯅ ꯈꯪꯗꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯁꯤꯒꯤꯗꯃꯛꯇ ꯑꯦꯅꯤꯕꯣꯗꯤ excuse me ꯑꯩꯅ 이한ꯃꯛꯇ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯌꯥꯎꯁꯪꯒꯤ ꯃꯁꯤ ꯇꯧꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯤ ꯄꯨꯡꯉꯥꯎ ꯄꯨꯡꯆꯥ ꯄꯨꯡꯊꯛ ꯇꯧꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯇꯧꯗ ꯌꯥꯗꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯉꯥꯡꯈꯩꯁꯤꯡꯁꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯅ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯁꯤꯐꯧꯗꯤ ꯇꯧꯕ ꯌꯥꯏ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯁꯥꯡꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯊꯦꯡꯅꯔꯤꯕ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯇꯥꯔꯒꯦꯅꯦꯀꯣ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯗꯒꯦ ꯑꯁꯤ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝꯅꯦ ꯑꯗꯨꯕꯨ ꯈꯪꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯠꯂꯤꯕ ꯃꯤꯅ ꯀꯅꯥꯅꯣ ꯂꯧꯗꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏ ꯈꯪꯅꯔꯤꯅꯦ ꯃꯁꯤꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯍꯟꯖꯟꯅ ꯀ꯭ꯔꯥꯏꯝꯁꯤ ꯏꯟꯚꯣꯜꯕ ꯇꯧꯅꯕ ꯀ꯭ꯔꯥꯏꯝꯁꯤꯕꯨ ꯃꯤꯁꯂꯤꯁ ꯇꯧꯅꯕ ꯃꯤꯁꯒꯥꯏꯗ ꯇꯧꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯁꯨ ꯂꯣꯏ ꯈꯪꯅꯔꯤꯅꯦ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯄꯥꯏꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯁꯤꯅ ꯉꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯋꯥꯔꯜ ꯋꯥꯏꯗ ꯆꯠꯀꯗꯣꯏꯅꯤ ꯃꯁꯤ ꯈꯤꯇꯪ ꯈꯜꯂꯒ ꯍꯧꯖꯤꯛ ꯉꯁꯤꯃꯛꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯃꯤꯁꯂꯤꯁ ꯇꯧꯅꯕ ꯃꯤꯁꯒꯥꯏꯗ ꯇꯧꯅꯕ ꯅꯣꯏ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯣꯏ ꯈꯔ ꯊꯣꯛꯂꯒ ꯇꯧꯔꯤꯌꯣ ꯃꯁꯤꯇꯪꯒ ꯁ꯭ꯇꯣꯞ ꯁꯥꯏꯂꯦꯟꯗ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤ ꯄꯣꯏꯟꯠ ꯇꯨ ꯑꯥꯎꯠ ꯇꯧ ꯍꯥꯏꯖꯒꯦ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯀꯔꯤꯕꯨ ꯑꯣꯏꯗꯣꯏꯅꯣ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯏ ꯑꯩꯈꯣꯏ ꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯤ 이스라엘과 아메리카가 allied tꯧꯕꯅꯤ ꯑꯗꯨꯒ 이란 하이리ꯕ ꯂꯝꯗꯝꯁꯤꯗ ꯂꯥꯟ ꯇꯧꯁꯟꯗꯅ ꯐꯥꯒ꯭ꯔꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯤꯗꯔ ꯑꯃ ꯍꯥꯠꯇꯣꯛꯏꯅꯤ ꯃꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯤ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯈꯪꯗꯕꯗꯤ ꯌꯥꯗꯦ ꯈꯪꯗꯅ ꯍꯥꯏꯔꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯍꯦꯛꯇ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯤ ꯂꯤꯗꯔ ꯑꯃ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯅ ꯂꯟꯗꯟ ꯍꯥꯏꯅꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯍꯥꯏꯔꯤꯕꯁꯤꯅ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯃꯣꯏꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥ ꯂꯣꯏ ꯊꯝꯃꯝꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗꯤ ꯃꯣꯏꯅ ꯂꯧꯁꯟꯕ ꯉꯝꯃꯝꯗꯅ ꯂꯩꯔꯛꯑꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯁꯣꯟꯂꯣꯟ ꯈꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯑꯗꯩ ꯃꯨꯁꯂꯤꯝꯅ ꯀꯩꯅꯣ ꯑꯗꯩ ꯁꯤꯈꯅ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯕ ꯖꯤꯁꯨꯁꯅ ꯀꯔꯤꯅꯣ ꯃꯤꯇꯩꯒꯤ ꯄꯥꯈꯪꯕꯅ ꯀꯔꯤꯅꯣ we are the same of human body ꯅꯦ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯁꯦꯝꯂꯣꯟꯁꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯂꯨꯏ ꯀꯌꯥꯝꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯗ ꯖ꯭ꯌꯨꯁ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯖꯅꯋꯥꯔꯤꯗꯒꯤ
Germany Hitler na hat na tala matamda kaya da saki American yogre matungda magi technology puna mak atomic energy ki technology pura sa krakanda madu abta haidok na di mayam tawti madu matungda Japan Allied Force mayam na ba no champion mayam si manung dagi Japan Manipur gi akoi gi si yoksalakna maibal ko singbo yoksala ba matam puna mak pitri sing gi makuta Alliance Force sing sina punjala tawro pa matam dagi ano tawro pa matam dagi America na Nagasaki Hiroshima etombong thadarin masi akoina nahongna ningjang gadabani Pithribi de ihan hana atom bomb energy sinem nuclear weapon sineri si America haiba country sinem ngasi mogi matak kana gum amta na revenge to bangam da nuclear weapon je sinaba yai natraga yade haibna singma mayam ama lairaga su moin ihan hana Hiroshima ne Nagasaki ne atom bomb thadari ne ha masida aina hangjaningi ba aina thamoida phawri ba nuai ta basing tudi mogi Japan macha minai sing sem tana khangde magi mapa mapu mi chonai dana kam aduga hojik ta moina elai ni aduni da ne taw leitro adu mai taw dana hojik su khoi chingna da badi natte ha ba khangau dana kaigom matam da lan se mai thira ka da matam da khata da moina sumaina so so ba khulai je sinare ana hojik su akoi section ga da bani Madi America ti da thada rakane angau ba aphai me amam le ba America se hanu na sasan to bani na hanu ba hai chinemi sahi matfu mauda sujala ba expiry we ba potu na ba kai kana doino ana yam lu bani hobjik che akoina muslim country sings noi da koina haining badi ngasi Dubai yam chawkale Dubai da di ma phi tho chat yai ne itu kanagi oile na me Dubai se ana muslim masa sing sisi idea concept to ba aina bihap to ni manam di nui di muslim masing bari sa hati ne sa kak ti ne sa ti ne nana ngasi asuk kuira ba history sing sinoi khangbro America haibsi United han tholi ni ne nana ngasi imale ba iram da Manipur Noi wari da yauri ni noi gumba Iran dagi hena liba Manipur imale ba iram dam ni ne noi di khangde ngasi geopolitics ki manung chandana Israel na America na khulai me ama supply taw salaktana akoi cookie haiba sing la ngasi su cookie nupi ama ada yauri duni Iran da yawi bra taw dana ado cookie nupi ma ama na muksu akano da Israel da lan pang dana pa me am tawri ni akoi swai da le ba itei pangan muslim sing su angak pane hai sina ngasi di amata khangna khangchana da una usana da tawya bro pithribi se amata ne habati mayam haina dro adu ngasi di to elando migi lijak nungsiba ahan mana kariga maleba amata da hojiki ikai khumna matik saraba laigidraba ahan du maming panbabu yamna nungsi jayeba adu mi leba amta da mana lan ta salambra mana kai phata batawak tawram ga apa ba mi sing city oina muslim hairaga lana tawna bo hona re havenda koi Manipur da leba muslim sinau sing siam phata bane muslim ni nama da phata bathawak taw bune jihadi taw haiba muslim da yaw de ne ana ngasi di thoe chahi ke ano chahi ani hong ku ki galan taw na badana moina supply pesan loi pesala matung da hauti ti aseng muslim do kalai de la ke have du khanga ba natro ana akoi country sing sikhanga da bani phaba yai pun gi be amata khanya ba wa ngang na ba matam da kitang kida khanda ga ngang na se ba hautik si second wa sida mioi ba kya gi pun sibu tangoi ta na manghan gi ba Hiroshima Nagasaki da thada gi ba bom tu gi maming tu na amana big kanom ko bune ana atom bomb ani thada gi ha ba adu ngasi bo ke second wa da kanan ihana na thada gi ga ada hautik su adu thada ju ngoina Japan sungam jalakwa dagi magi supplier ma pham jenga thada gi bane adu da hautik su sumai to di atom bomb je mu thada re khala sine nuclear weapon se adu ta je khoi kamai to duri ge adu ta di angam bana sa thatna je haiba sama se kong na gi damakta akoina UN na body ama semidina masina matang sana masi yengjan hogda ta ga di hojik su hatak tholaka doiba
ꯑꯦꯇꯣꯃꯤꯛꯀꯤ ꯋꯥꯔꯁꯤꯗꯗꯤ ꯌꯥꯝ ꯆꯝꯖꯅ ꯍꯤꯡꯕ ꯀꯥꯡꯕꯨ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡꯉꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯂꯣꯏ ꯁꯥꯎꯔꯦ ꯑꯗꯨꯅ ꯀꯤꯝ ꯖꯨꯟ ꯎꯟ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯀꯥꯏ ꯈꯨꯝꯅ ꯃꯇꯤꯛꯁꯦ ꯃꯥꯅ ꯍꯥꯏꯔꯤ ꯂꯥꯟꯁꯦ ꯄꯥꯝꯗꯕꯒꯤꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐ꯭रीडम ꯑꯣꯐ ꯔꯥꯏꯠ freedom of defense system freedom of magi people of loving and guideline dumne mana nga chasege haido ado noi nga hale kai hobiba thau leba mafam na thau loge haiba adagi nangi kanaba mani mukta lebham na mani mukta loge haiba sigi theory jidi kanam yar oi haibani da akhoi india ko ma chakhotaba chan mayung thakona kai kanani changi mayung thakona kai kana dori ge ba asuk chakholaba matam si do ba hairo pakistan ya akhoi gi neighbor ni akhoi sinau ni ne British ke dividend policy manungda khaidokna thamgra sinau ne ba masi putin na ba masi ga chamna intercept tawra hona radi prithvi se khoina kamai tawni hairo pakistan na khoda adi kari akai ba pirage ne ngasi bokta pakistan na kari akai ba pirage hebani da noi amta leitre hairo pakistan sei British na khaido mani ne akoi sinau wena mini ne mahatma gandhi legi de kai gino Maturai ko China matabak na nomay kapa hat kito kayo no. India di tukay kanu. India di tukay ba matanda British na Amerika na ngasi lakad ba saktam til lakani. Ato na ay sige kanu. India tukay ba yero na kana lauran manupa na. Ato din mo na ngasi Pakistan. Hayro Pakistan. No Pakistan na kayo tawag ta hayro ne. Pakistan na kayo tawag ta hayro ba. ngasi Pakistan kali India ada Pakistan kali thabak tawr ke Pakistan khaido haliba Indian macha yaudro chide Bangladesh khaido iba noi anta khangoi ne mache geopolitics America na siling out ni ne nei muslim macha yang nuksite ngang to hu chen do wa ta ngang ba lai chu tam hautre lai tam bi ma hota tv kop chal laga na ko tu da kai no phi mu wong kop chal laga lai to la su kha tam ta di khang do wa ngang to rak pa sak to rak pa na hu chen do wa ta ngang he ba ni da ngasi yaw sing ni ngai ba no mi sida ngau na sa na lai thok pa gi matam kai no ngasi ngai ke adu bo ka su no mu di la ka dong le da ni ka do ru ni kai do ru do no hai ba ni da sauning ba di wa ni da anyway ngasi gi sinau sing ko na khanga bani loi ura bani ihan hana nuclear khulai sinar ka da se american ihan hana israel ga american ihan hana nuclear khulai sinar ka na nuclear bomb se masi ko bai ngak thok ka de sine ko yam lu ri di akoi manipur gi di kai le akoi india gi kai le ge nuclear weapon ji leire adu koi wa khalo koi concept tu ne biam lu ri di akoi paja jing tumaga paja jing sira matung da kari kana do no retaliate tat hem paja le ta ni tradition to ru ga retaliation to no ba su paja le ta di kana ni mine puwa ngang ba mine putok to koi ta ga sum le ga ta hai bani da no na tawri ba jing si sum yaw sum chalu sum to hai du ya ro hai bani da sa khola pugi matung ina angang jing sigi tabak law matam da angang jing che kitang like la su hai ba kitang janes oi ba yamna driftly tanking to bangam ba future su yam nong si ba sigo sika law to na paisa da gaw le ta di imale bak si mai thira ko ta ba na tro angang pha pha jing tabak te law salo honong da ang imale bak kan ga du ni ne noi na ka tum na le ba makong thangam da ba do paisa lak tang a kun bisal si bai ne aptan bi re na to scientist ne aptan bi re adu di imale bak si kana kan do re What in your concept was a leader on show? Apabali tanang mo itadi, tanang ba, pasabasab ang angking ke, hapalaga! Imali baksik ka na ba, ako'y ko na ba matam, natrahe ba nita? Tawan chong ko na ba siya ka na hapa? Nupi nga ang jagoy sabi ka yaw ko na punsik ko dro. Nang nga si Amerika na to, ng India di kumaito ba, second book paroy ni. Si Rita na sentaw kumaito ni, kumain ni leader, hindi ko kumain nga ka ni, ang angking plan natrahe ba nita? 너네 유카타가 이사이 그랬었거든요. 야가들어. 만니푸리 시민을 세제 파워네 고닥다 아니 까이다 로또니 까이레 도리게 봐. 안도 따디 시구먹이 약혼에 칸나기 동다 앙앙 아파 버크다가 오이드나. 유 탁바 유nga와 ngatangi 너희 상각이 눈에 떡다디 까난난고 훈독피라마 짰키니 하이브니다.
ꯑꯐꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯐꯕ ꯏꯔꯝꯗꯝ ꯑꯃ ꯂꯤꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤ ꯃꯨꯊꯠꯂꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯨꯊꯠꯅꯕ ꯊꯕꯛ ꯇꯧꯁꯦ ꯅꯣꯏꯒꯤ ꯃꯔꯨꯝꯗ ꯕꯤꯍꯥꯏꯟꯗ ꯅꯣꯏ ꯈꯇꯪꯈꯛ ꯅꯨꯡꯉꯥꯏꯕ ꯅꯣꯏꯒꯤ ꯊꯤꯑꯣꯔꯤ ꯈꯇꯪ ꯇꯧꯕꯗꯨꯅꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯥꯏꯊꯤꯔꯒ ꯐꯪꯉꯒ ꯅꯪꯁꯨ ꯀꯞꯀꯅꯤ ꯅꯣꯏ ꯀꯞꯀꯅꯤ ꯍꯥꯏꯕ ꯍꯌꯦꯡ ꯈꯨꯠ ꯊꯦꯛꯑꯒ ꯈꯥꯡꯒꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯂꯧꯒꯅꯤ ꯍꯥꯏꯅ ꯇꯧꯕꯤꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛꯁꯤꯡꯁꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯕꯦꯛꯁꯟ ꯇꯧꯅ ꯀꯔꯝꯕ ꯑꯉꯥꯡ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯅ ꯀꯌꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯥ ꯃꯎ ꯐꯕꯅ ꯀꯌꯥꯅꯣ ꯌꯦꯡꯉꯒ ꯊꯕꯛ ꯁꯦꯡꯅ ꯂꯧꯕꯤꯌꯨꯀꯣ ꯀꯔꯞꯁꯟꯁꯤ ꯃꯨꯊꯠꯈꯣ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯖꯔꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯕꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯄꯟꯗꯕꯗꯤ ꯌꯥꯗꯕꯅꯤ ꯄꯟꯖꯔꯦ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟꯅ ꯍꯟꯗꯛ ꯂꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯥꯈꯩ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯅ ꯅꯥꯈꯩ ꯁꯦꯡꯅ ꯊꯕꯛꯁꯦ ꯍꯦꯛ ꯂꯧꯕꯤꯔꯕ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯁꯦ ꯀꯩꯒꯨꯝꯕ ꯅꯥꯈꯩ ꯁꯦꯡꯗꯅ ꯀꯔꯞꯁꯟ ꯇꯧꯗꯅ ꯇꯧ ꯇꯥꯔꯒꯗꯤ ꯄꯥꯕꯨꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏꯁꯤꯡꯁꯤꯅ ꯂꯤꯗꯔ ꯑꯣꯏꯔꯒꯗꯤ ꯊꯝꯒꯨꯝꯁꯦꯕ ꯃꯁꯤꯗ ꯀ꯭ꯂꯤꯌꯥꯔ ꯑꯃ ꯎꯠꯊꯣꯛꯁꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯗ ꯌꯥꯗꯅ ꯍꯥꯏꯔꯛꯏꯅꯤ ꯃꯔꯝꯗꯤ ꯂꯥꯟꯁꯦ ꯇꯥꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤ ꯂꯩꯕꯥꯛ ꯇꯧꯕꯗ ꯑꯗ ꯎꯁꯤꯠꯇꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯅꯍꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ ꯉꯝꯃꯤꯅꯦ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇ ꯉꯝꯃꯤꯅꯦꯕ ꯀꯔꯤ ꯊꯣꯛꯏ ꯀꯝꯗꯧꯔꯤ ꯅꯣꯏ ꯀꯃꯥꯏꯅ ꯆꯥꯔꯤ ꯁꯨꯡꯂꯥꯛ ꯐꯨꯛ ꯂꯥꯛꯇꯕꯤꯅꯦ ꯃꯄꯥꯟ ꯂꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯈꯣꯠꯇꯧ ꯇꯧꯔꯒ ꯑꯃꯠꯇ ꯃꯤꯑꯣꯏꯕꯁꯤ ꯁꯨꯡꯋꯥ ꯎꯁꯤꯠꯇꯕꯤꯅꯦ ꯃꯤꯑꯣꯏꯕ ꯑꯁꯤꯒꯤ ꯚꯦꯂꯨꯁꯤ ꯑꯃꯠꯇ ꯂꯩꯍꯟꯗꯕꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯕꯨ ꯃꯥꯅ ꯀꯃꯥꯏꯅ ꯐꯣꯔꯁꯦꯁ ꯑꯣꯏꯅ ꯈꯟꯕꯤꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯤꯕꯨ ꯄꯨꯔꯥ ꯃꯊꯣꯡ ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯕ ꯏꯆꯥꯖ ꯏꯅꯥꯎꯆꯥ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯐꯨꯜ ꯍꯦꯟꯗꯜ ꯇꯧꯕꯁꯦ ꯃꯥꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤꯅꯤꯅꯦ ꯅꯣꯏ ꯉꯁꯤ ꯑꯃꯦꯔꯤꯀꯥꯟꯒꯤ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯃꯛ ꯎꯜꯇ꯭ꯔꯣ ꯗꯣꯟ ꯄꯤꯔꯤꯕ ꯏꯁꯔꯦꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯁꯥꯏꯗꯇ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯣꯏ ꯌꯥꯎꯅ ꯂꯣꯏ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯤ ꯉꯥꯛ ꯁꯦꯟꯖꯕ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕꯒꯤ ꯀꯟꯁꯦꯁ ꯑꯣꯐ ꯕꯤꯍꯥꯞꯇꯣ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯗ ꯈꯥꯡꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯗꯅ ꯀꯔꯤ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯟꯁꯤꯗ ꯂꯨꯄꯥ 5ꯐꯥꯎ ꯄꯥꯏꯗꯕ ꯅꯨꯄꯥꯅꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯕ ꯃꯤꯅꯦ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯥꯛꯏꯕ ꯃꯥꯒꯤ ꯀꯩꯅꯣ ꯇꯔꯅꯤꯡ ꯄꯣꯏꯟꯗꯨꯗꯤ ꯈꯖꯤꯛ ꯎꯔꯨꯔꯦꯕ ꯃꯔꯝꯗꯤ ꯂꯥꯛꯏꯕ ꯁꯤꯁꯇꯦꯝꯁꯤꯗ ꯑꯗ ꯍꯧꯖꯤꯛꯁꯨ ꯉꯁꯤ ꯉꯔꯥꯡ ꯇꯧꯅꯔꯤꯕ ꯂꯥꯟꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯗꯛꯇ ꯁꯣꯜꯂꯛꯄ ꯌꯥꯕ ꯂꯩꯔꯤꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟꯁꯟꯁ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯁꯥꯎꯒꯜꯂꯒ ꯂꯣꯟꯁꯦ ꯑꯩꯒꯤ ꯇꯪꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗꯕꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩ ꯁꯥꯎꯅꯤꯡꯃꯟ ꯇꯧꯏꯅꯤ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯄꯟꯖꯔꯤꯁꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯐꯤꯕꯨ ꯂꯛꯀꯤꯂꯤꯁ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧ ꯇꯥꯔꯒꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯖꯒꯦ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯅꯤꯡꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄꯤꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯊꯛ ꯊꯣꯡꯕ ꯄꯥꯕꯨꯡꯒꯨꯝꯕ ꯏꯃꯥꯟꯅꯕꯒꯨꯝꯕ ꯏꯊꯛ ꯊꯣꯡꯕꯒꯨꯝꯕ ꯏꯆꯦ ꯏꯆꯟ ꯀꯌꯥ ꯅꯣꯏꯒꯤ ꯅꯐꯝꯗ ꯌꯥꯎꯁꯪꯒꯤ ꯂꯥꯛꯏꯕ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯨꯄꯥ ꯑꯃ ꯁꯤꯀꯤ ꯑꯃ ꯄꯤꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯪꯒꯤ ꯅꯕꯨꯡ ꯖꯣꯇꯤꯅ ꯋꯤꯁ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯁꯨꯡꯀꯥꯏ ꯀꯥꯏꯔꯣꯏ ꯃꯆꯦꯠ ꯃꯇꯝ ꯈꯔ ꯋꯥꯍꯟꯕ ꯀꯩꯗꯧꯕꯗꯤ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯁꯨꯡꯀꯥꯏ ꯀꯥꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯣꯏꯗ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯑꯩꯒꯤ ꯊꯥꯖꯕ ꯑꯃꯇꯪ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗ꯭ꯔꯕ ꯑꯩꯅ ꯅꯣꯏꯒꯤꯗꯃꯛꯇ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩꯁꯤꯕꯨ ꯅꯣꯏꯒꯤ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩꯗꯧꯕꯤꯒꯅꯨ ꯑꯉꯥꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯆꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯏꯃꯥ ꯂꯩꯕꯥꯛ